Hello mayam mayam da yam kanaba product khara adum mayam da utsarake mayam ko hujikanse akhoi hujikanse khwang na ba khong khu na ba tikpa tang na ba adugi problem yam thoe mioi ba mipung khuding makse adugi matik akhoi gi tikpa saba na ba khwang na ba khong khut na ba pangdha ba sidha ba hai tare ko adugi mayam thoe adugi product khara utsarake khoi product se Orthocare ni ko Orthocare juice ni ꯑꯩꯈꯣꯏꯒꯤ ꯇꯥꯡꯗ ꯌꯨꯔꯤꯛ ꯑꯦꯁꯤꯗꯀꯨꯝꯕ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯥꯕ ꯆꯤꯛꯄ ꯑꯗꯩ ꯈꯣꯡꯒ ꯄꯪꯊꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯌꯨꯔꯤꯛ ꯑꯦꯁꯤꯗ ꯑꯗꯨꯒ ꯁꯥꯏꯇꯤꯀꯥ ꯌꯥꯝ ꯅꯥꯕ ꯁꯥꯔꯒ ꯅꯥꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯨꯝꯕ ꯅꯥꯕꯗꯣ ꯑꯣꯊꯣꯀꯤꯌꯥꯔ ꯖꯨꯁ ꯀꯣ ꯑꯣꯊꯣꯀꯤꯌꯥꯔ ꯖꯨꯁꯁꯦ 15 ml ꯁꯦ 150 ml ꯋꯥꯇꯔꯗ twice daily ꯅꯣꯡꯃꯒꯤ ꯑꯅꯤꯔꯛ ꯊꯛꯄꯤꯕ ꯑꯗꯨꯒ ꯄꯥꯒꯗꯕꯁꯦ ꯑꯗꯨꯝ ꯖꯣꯏꯟꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯅꯤꯅ ꯖꯣꯏꯟ ꯀꯤꯌꯔ ꯀꯣ ꯖꯣꯏꯟ ꯀꯤꯌꯔ ꯂꯩꯖꯔꯦ ꯑꯩꯈꯣꯏꯒꯤ ꯖꯣꯏꯟ ꯀꯤꯌꯔ ꯇꯦꯕ꯭ꯂꯦꯠ ꯖꯣꯏꯟ ꯅꯥꯕ ꯈꯨꯗꯤꯡꯃꯛꯁꯤꯗꯤ ꯁꯤꯒꯤ ꯇꯦꯕ꯭ꯂꯦꯠꯁꯤꯅ ꯂꯣꯏ ꯐꯔꯅꯤꯀꯣ ꯍꯥꯏꯕꯗꯤ ꯁꯤ ꯖꯣꯏꯟ ꯀꯤꯌꯔꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯖꯣꯏꯟ ꯔꯤꯂꯤꯞꯅꯤ ꯑꯩꯈꯣꯏ ꯖꯣꯏꯟꯗ ꯅꯥꯕ ꯈꯨꯗꯤꯡꯃꯛꯁꯦ ꯖꯣꯏꯟ ꯔꯤꯂꯤꯞꯁꯦ 1 ꯇꯦꯕ꯭ꯂꯦꯠ ꯇ꯭ꯋꯥꯏꯁ ꯗꯦꯂꯤ ꯆꯥꯒꯗꯕ ꯁꯤ ꯊꯥ ꯑꯃꯒꯤꯅꯤꯀꯣ ꯃꯃꯜꯁꯦ 1400ꯅꯤ ꯑꯗꯨꯕꯨ ꯊꯥ ꯑꯃꯒꯤ ꯄꯥꯊꯣꯛꯑꯒꯗꯤ ꯌꯥꯝꯗꯕꯅꯦꯀꯣ ꯑꯗꯨꯒ ꯁꯤꯒ ꯑꯩꯈꯣꯏꯒꯤ ꯄꯥꯟꯅꯒꯗꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯥꯔꯗꯤꯔꯦꯁꯁꯦ ꯑꯩꯈꯣꯏꯒꯤ ꯍꯤꯡꯀꯠꯂꯛꯅꯕ ꯁꯤ ꯑꯩꯈꯣꯏꯒꯤ ꯀꯣꯔꯗꯤꯁꯦꯞ ꯆꯦꯡꯒꯨꯝꯅꯤꯀꯣ ꯁꯦ ꯒꯦꯅꯣꯗ꯭ꯔꯃꯥꯁꯦ ꯎꯌꯦꯟ ꯃꯈꯜ ꯑꯃꯅꯤ ꯎꯌꯦꯟ ꯆꯥꯕꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯌꯥꯝ ꯐꯩꯌꯦꯅ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯎꯌꯦꯟ ꯆꯥꯕ ꯆꯦꯡꯒꯨꯝ ꯆꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯇꯤꯒꯤ ꯆꯥꯕ ꯉꯝꯗꯕꯅꯤꯅ ꯑꯩꯈꯣꯏ ꯇꯦꯕ꯭ꯂꯦꯠ ꯑꯣꯏꯅ ꯄꯨꯊꯣꯛꯆꯔꯛꯑꯦ ꯀꯦꯕꯥꯗ ꯒꯦꯅꯣꯗ꯭ꯔꯃꯥ ꯇꯦꯕ꯭ꯂꯦꯠ ꯁꯤꯁꯨ 1 ꯇꯦꯕ꯭ꯂꯦꯠ ꯇ꯭ꯋꯥꯏꯁ ꯗꯦꯂꯤ ꯑꯦꯝꯇꯤ ꯁ꯭ꯇꯣꯃꯥꯛꯅꯤꯀꯣ ꯑꯗꯨꯅ ꯅꯣꯡꯃꯗ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯒꯦꯅꯣꯗ꯭ꯔꯃꯥꯅꯦ ꯑꯗꯨꯒ ꯖꯣꯏꯟ ꯀꯤꯌꯔꯅꯦ ꯖꯣꯏꯟ ꯔꯤꯂꯤꯞꯅꯦ ꯑꯣꯊꯣꯀꯤꯌꯔꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯔꯤꯕ ꯇꯦꯕ꯭ꯂꯦꯠꯁꯤꯡꯁꯤꯒ ꯑꯩꯈꯣꯏ ꯁꯤꯁꯦ ꯆꯥꯕ ꯃꯇꯝꯗ ꯃꯤꯗꯨꯒꯤ ꯈ꯭ꯋꯥꯡ ꯅꯥꯕ ꯑꯗꯨꯒ ꯈꯣꯡ ꯈꯨꯠ ꯆꯤꯛꯄ ꯄꯪꯊꯕ ꯅꯨꯡꯉꯥꯏꯇꯕꯗꯤ ꯂꯣꯏ ꯐꯔꯅꯤꯀꯣ ꯑꯗꯨꯗ ꯍꯦꯟꯅ ꯌꯥꯝ ꯊꯨꯅ ꯐꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯁ꯭ꯇꯦꯝ ꯁꯦꯜꯁꯦ ꯑꯩꯈꯣꯏ ꯁꯦꯜꯅ ꯇꯤꯁꯨ ꯆꯥꯏ ꯇꯤꯁꯨꯅ ꯑꯣꯔꯒꯥꯟ ꯆꯥꯏ ꯑꯣꯔꯒꯥꯟꯅ ꯕꯣꯗꯤ ꯆꯥꯏ ꯁꯦꯜꯁꯦ ꯑꯗꯨꯝ ꯍꯤꯡꯒꯠꯀꯗꯣꯏꯅꯦꯕ ꯑꯗꯨꯒ ꯁꯤꯒꯤ ꯁ꯭ꯇꯦꯝ ꯁꯦꯜꯒꯤ ꯀꯥꯟꯅꯕꯁꯦ ꯌꯥꯝ ꯀꯥꯎꯒꯟꯕ ꯑꯉꯥꯡꯗꯒ ꯌꯥꯝ ꯀꯥꯎꯒꯟꯕ ꯂꯥꯏꯔꯤꯛꯀ ꯌꯥꯝ ꯍꯩꯇꯕ ꯌꯥꯝꯅ ꯏꯄꯤꯗꯥꯏꯠꯀ ꯑꯣꯏꯗꯕ ꯑꯗꯨꯒ ꯆꯥꯒꯟ ꯊꯛꯀꯟꯗꯕ ꯑꯗꯒꯤ ꯃꯥꯒꯤ ꯑꯦꯅꯤ ꯀꯩꯒꯨꯝꯕ ꯄꯥꯔꯒ ꯐꯥꯔꯒ ꯂꯣꯏ ꯆꯠꯈꯤ ꯇꯥꯔꯁꯨ ꯄꯔꯤꯈꯥꯗ ꯍꯦꯛꯇ ꯏꯔꯝꯗꯕꯗꯣ ꯁꯤꯒꯤ ꯁ꯭ꯇꯦꯝ ꯁꯦꯜꯁꯦ ꯍꯦꯛꯇ ꯄꯤꯖꯔꯣ ꯐꯥꯔꯁ ꯗꯤꯕꯤꯖꯟ ꯍꯦꯛꯇ ꯇꯥꯔꯗꯕꯅꯤꯀꯣ ꯇꯥꯁꯨ ꯇꯥꯈ꯭ꯔꯦ ꯃꯃꯥꯡꯗꯁꯨ 12ꯀꯤ ꯑꯦꯛꯖꯥꯝꯗ 10ꯒꯤ ꯑꯦꯛꯖꯥꯝꯗ 92 ꯆꯠꯄ 97 ꯆꯠꯄ ꯑꯗꯨꯝ ꯌꯥꯎꯈ꯭ರೆ ꯁꯤ ꯁ꯭ꯇꯦꯝ ꯁꯦꯜꯁꯤ ꯄꯤꯖꯕ ꯃꯇꯝꯗꯀꯣ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯖꯣꯏꯟ ꯔꯤꯂꯤꯞ ꯑꯗꯨꯒ ꯒꯦꯅꯣꯗ꯭ꯔꯃꯥ ꯑꯣꯊꯣꯀꯤꯌꯔ ꯍꯥꯏꯔꯤꯕ ꯑꯍꯨꯝꯁꯤ ꯆꯥꯔꯀꯥꯟꯗ ꯁ꯭ꯇꯦꯝ ꯁꯦꯜꯁꯤꯒ ꯄꯥꯔꯒꯗꯤ ꯍꯦꯟꯅ ꯐꯕ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯅ ꯁꯤꯁꯦ ꯁ꯭ꯇꯦꯝ ꯁꯦꯜꯁꯦ ꯑꯍꯟꯗ ꯑꯣꯏꯔꯒꯅ 10 ꯒ꯭ꯔꯥꯝꯁꯦ 100 ml ꯋꯥꯇꯔꯗ ꯌꯥꯜꯂꯒ ꯊꯛꯄꯤꯔꯁꯨ ꯌꯥꯏ ꯑꯗꯨꯝ ꯂꯩꯈꯥꯗ ꯆꯃꯁ ꯇꯪꯈꯥꯏ ꯑꯃꯃꯝ ꯎꯟꯕꯤꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯗꯨꯅ ꯇ꯭ꯋꯥꯏꯁ ꯗꯦꯂꯤꯗꯤ ꯂꯣꯏ ꯑꯣꯏꯒꯅꯤ ꯑꯩꯈꯣꯏꯒꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯀꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯗꯛ ꯉꯥꯛꯇꯅꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯅ ꯁꯨꯝ ꯄ꯭ꯔꯗꯛ ꯈꯔ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯖꯔꯛꯀꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩꯒꯨꯝꯕ ꯃꯤꯠꯀꯨꯝꯕ ꯌꯥꯝ ꯁꯣꯛꯑꯕ ꯑꯣꯄꯔꯦꯁꯟꯒ ꯇꯧꯗꯗꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯗ ꯑꯥꯏ ꯀ꯭ꯂꯤꯟ ꯂꯩꯖꯩꯀꯣ ꯁꯦꯡꯗꯣꯛꯅꯕꯅꯤꯀꯣ ꯁꯦ ꯑꯥꯏ ꯀ꯭ꯂꯤꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯤꯠꯁꯦ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯁꯦꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯆꯍꯤ 88 ꯁꯨꯕ ꯑꯩꯈꯣꯏ ꯏꯕꯨꯡ ꯑꯃꯁꯨ ꯁꯤ ꯆꯥꯕꯗ ꯃꯥꯏ ꯃꯃꯤꯠꯇꯣ ꯑꯣꯄꯔꯦꯁꯟ ꯇꯧꯗꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯔꯝꯕꯗꯣ ꯇꯧꯈꯤꯗ꯭ꯔꯕꯅꯤꯀꯣ ꯑꯗꯨꯃꯁꯨ ꯂꯩꯔꯦ ꯑꯗꯒꯤ ꯁꯤ ꯃꯊꯛꯇ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯄꯥꯏꯜꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯦꯅꯤ ꯄꯥꯏꯜꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯁꯤꯗ ꯄꯥꯏꯜ ꯀꯤꯌꯔ ꯑꯗꯒꯤ ꯊꯥꯏꯔꯣꯏꯗ ꯀꯤꯌꯔ ꯂꯩꯖꯔꯦꯀꯣ ꯃꯌꯥꯝꯗ ꯑꯗꯨꯒ ꯂꯤꯚꯔꯒꯤ ꯂꯩꯖꯔꯦ ꯂꯤꯚꯔ ꯀꯤꯌꯔ ꯂꯩ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯅ ꯑꯥꯏ ꯍꯦꯜꯅꯤꯀꯣ ꯁꯤꯁꯨ ꯃꯤꯠꯀꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯅꯕꯅꯤꯀꯣ ꯁꯤꯁꯨ ꯑꯗꯨꯝ ꯁꯤ ꯂꯨꯄꯥ 300 ꯈꯛꯇꯪ ꯄꯤ ꯒꯨꯂꯤ ꯆꯥꯝꯃꯅꯦ ꯒꯨꯂꯤ ꯆꯥꯝꯃꯗ ꯂꯨꯄꯥ 300 ꯑꯣꯏꯇꯥꯔꯗꯤ ꯌꯥꯝ ꯍꯣꯡꯉꯦꯀꯣ ꯑꯩꯈꯣꯏꯁꯦ ꯀꯦꯕꯥꯁꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄ꯭ꯔꯗꯛ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯆꯥꯃꯤꯟꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁ꯭ꯇꯦꯝ ꯁꯦꯜꯁꯤꯒ ꯑꯗꯨꯝ ꯌꯥꯎꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯗꯤꯡꯃꯛꯁꯦ 100ꯇ 99ꯗꯤ ꯑꯗꯨꯝ ꯁꯛꯁꯦꯁ ꯑꯣꯏꯔꯦꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄ꯭ꯔꯗꯛ ꯃꯌꯥꯝꯁꯦ ꯀꯦꯕꯥꯗ ꯑꯩꯈꯣꯏꯒꯤ ꯐꯪꯕꯤꯒꯅꯤ ꯍꯔꯕꯜ ꯍꯦꯜꯊ ꯀꯤꯌꯔ ꯁꯦꯟꯇꯔ ꯀꯣ ꯈꯨꯔꯥꯏ ꯂꯝꯂꯣꯡꯊꯣꯡ ꯑꯩꯈꯣꯏ ꯑꯗꯨꯅ ꯑꯩꯒꯤ ꯑꯗꯨꯝ ꯌꯨꯇ꯭ꯌꯨꯕꯇ ꯐꯦꯁꯕꯨꯛꯇ ꯑꯩꯒꯤ ꯑꯔꯨꯅꯥ ꯀꯦꯕꯥꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯔꯨꯅꯥ ꯂꯥꯏꯁ꯭ꯔꯝ ꯂꯣꯏ ꯂꯩꯕꯅꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯊꯥꯏꯔꯣꯏꯗ ꯆꯥꯔꯁꯨ ꯁ꯭ꯇꯦꯝ ꯁꯦꯜ ꯌꯥꯎꯕꯤꯕ ꯂꯤꯚꯔ ꯆꯥꯔꯒꯁꯨ ꯁ꯭ꯇꯦꯝ ꯁꯦꯜ ꯌꯥꯎꯕꯤꯕ ꯄꯥꯏꯜ ꯀꯤꯌꯔ ꯆꯥꯔꯒꯁꯨ ꯁ꯭ꯇꯦꯝ ꯁꯦꯜ ꯌꯥꯎꯕꯤꯕ ꯑꯗꯨꯒ ꯃꯤꯠꯀꯤ ꯆꯥꯔꯒꯁꯨ ꯃꯤꯠ ꯐꯅꯕ ꯍꯤꯗꯥꯛ ꯆꯥꯕꯤꯔꯒꯁꯨ ꯁ꯭ꯇꯦꯝ ꯁꯦꯜ ꯌꯥꯎꯕꯤꯕ
ꯍꯥꯏꯕꯗꯤ ꯈꯣꯡ ꯈꯨꯠ ꯉꯁꯥꯏꯒꯤ ꯖꯣꯏꯟ ꯔꯤꯂꯤꯐ ꯀꯔꯤ ꯀꯔꯥ ꯆꯥꯕ ꯃꯇꯝꯗꯁꯨ ꯁ꯭ꯇꯦꯝ ꯁꯦꯜ ꯑꯗꯨꯝ ꯍꯥꯏꯔꯤꯕ ꯄ꯭ꯔꯗꯛ ꯃꯌꯥꯝꯁꯦ ꯁ꯭ꯇꯦꯝ ꯁꯦꯜꯁꯦ ꯑꯗꯨꯝ ꯌꯥꯎꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁ꯭ꯇꯦꯝ ꯁꯦꯜꯁꯤꯅ ꯄꯣꯠ ꯊꯥꯔꯀꯥꯟꯗ ꯏꯁꯤꯡ ꯆꯥꯏꯕꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯁꯦ ꯁꯄ꯭ꯂꯤꯃꯦꯟꯅꯤ ꯑꯗꯨꯅ ꯁꯤ ꯆꯥꯕꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯛꯆꯥꯡꯗ ꯅꯨꯡꯉꯥꯏꯔꯝꯗꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯐꯒꯅꯤ ꯍꯥꯏꯖꯔꯒ ꯑꯩ ꯌꯨꯇꯨꯕꯇ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯆꯔꯛꯀꯦ ꯃꯌꯥꯝ ꯄꯥꯝꯕꯤꯕꯁꯤꯡ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯑꯣ ꯑꯩ ꯀꯣꯟꯇꯦꯛ ꯅꯝꯕꯔꯁꯨ ꯍꯥꯞꯆꯔꯛꯀꯦ